Kuki Zo MLA taragi mathakta kari karamba action Loukhatkadage Haibagi matang da Tha asigi mari phaobagi manung da Privilege Ethics Committee gi Meepham kounaba hotnaragani Haina Manipur State Legislative Assembly gi Speaker Th Satyabrata na Thajaba Pirakle Haina Imagi Meira gi Co Convenor Th Sujata na phongdorakli wafam asi Imagi Meira gi members singna Khuyathong Imalup gi members singa loinana Manipur State Legislative Assembly da Speaker Th Satyabrata ga unaruraba matung paumi singa unaba amada phongdokhibane Imagi Meira gi Co Convenor ani Th Sujata amasung Romita Khuyathong Imalup ki Treasurer Lakshmina Speaker unaruraba matung Th Sujata na paumi singda hai matam kaya gi mamangdagi Kuki Zo MLA taragi mathakta action Loukhatpina ba taksin duna lakhibani MLA tara asigi mathakta kari karamba action Loukhatkadage Haina ngasi su Speaker Th Satyabrata da hanglubada Tha asigi mari phaobagi manungda Privilege Ethics Committee gi Meepham ama kauraga waref lauragani Haina phongdorakli Board of Secondary Education Manipur Bosem amasung Council of Higher Secondary Education Manipur Kosem da affiliate Tauramba School kaya CVS ida affiliate Taunaba Khanabada no objection certificate NOC Pithok Lambada MLA Singasi Marakta MLA Kharana pressure P Haibagi matang da su Privilege Ethics Committee gi Meepham aduda khana bina bataksin ki haina su Th Sujata na makataki Using May Holy Basim Mutapa Madarka, Oibanina, State Amada, Assembly Malayraga, Asumana May Chahala Lehan Base, Yam Pataba Poni Masiam Tantuna, Tobina Bahabada, Madusumoi Oke Hayowi, Aduga Haibadabu, Uziki Kogi, Mako Lidase, Asimasung Unatopio Habaduma request or Honorable Sam Semaram di Mana Super Assembly Pamtar, leader of the House Oibanina, Canos Pampataraga, the Magis cabinet decision Amaloba Madarka, Oibanina, Adu Gimana, the Mana Tame, see the past of Hippo. Center hekta negate po biya banate reject or biya banate aduna masigi am thaudang ni huji kimbai muthat ke hargadi masi run to darka oi habato madu khoina thamjarame madu ha moi loi tawjare ge haire ethic committee sima ma thu matam da phama ani Wednesday ba ko manung da